Hello viewers, mixed video collection ki Meitei ki taramnok chili mayambu ngasi ukta community tab ta aihakna post macha ma tawjakibani akhoi Tripura da leiba Meiteikhun macha ma video upload tawjarakani haina mayamna yengmingduna tawbida u so mayam yengmingi haina interest pide aduga ai huji khunda macha duga chatli ai gi khoi gi imhan gi rumsu aduda leiba aduga koiba oina chatle Mayam soidana miyeng tan video se nungai rabadi like, comment and share to view. Akoi ywrasu koi Meiteikhun haibado ywrasu asini Meiteikhun macha ma tajaba da mangda Yongchak pami yam hore asi yam mang talabe no changi se Meitei yumnak tani asida Meitei gi yum kunmuk tayan hai ado sior budi laite kunmuk wedang banan hela basu yai watla basu yai ado Meitei yam ta da bani Yongchak yam palame ko imangi Yongchak hekpa sadasi ai kuji Yongchak hekpa chatli lavenda Yongchak hekpa Yongchak hekpa loijare Yongchak yam hekle ngasi khoi imanogi Yongchak yam palambani ani Yongchak yam hekle Yongchak si huji aluga amet pitawra charani yam hawdori Yongchak si Yongchak hekpa